ISTB Manipuri pau mining tabir ba sing bataram noksari uzing maroi ba pauda matamga chanaba khusukulai sing hapchenduna DIPR Major Department on khanna bohonari haina Chief Minister na phongdokri Good Festival na malem sin bathungna nungsi chanaba masung chokhatpa purakna ba paujal sandokpa oirasanu haina Deputy Chief Minister gaikhangam na phongdokri amadi Bharat Sarkar na Planning Commission muthat panatte Sakti khara lokthokpani haina Chief Secretary PC Langkunga na phongdokri Pau sandok na pizari matam ka chanaba khusukulai sing hapsenduna DIPR Major Department ongkhat na bohonari haina Chief Minister na phongdokri wafam na singa se Department of Information and Public Relations lingkhatpagi mapok kumon thoram oina Department asina senduna MS RTC ki complex da pangthokiba Information and Public Relations de gi thoramda mahang na phongdokhibani thoram aduda IPR gi Parliamentary Secretary ke Megha Chandra Principal Secretary Letkogin Haukip amadi Director W Rajan Susaruk Yakhi Tharam aduga mari leinana Department ki mathang ningthina tauba employee amadi thabak tagi potha khraba employees singda achamba khudol pot piduna ikai khumnaki Letkogin Haukip na picture abasu DIPR asi yamna magul leiba sarkar amasung praja gi marakta thong oina leiba department amani department asigi employees singna kathok pagaloinana mathau pangthokani haiki Chief guest oina saruk yakhiba Chief Minister Okram Ibobina DIPRC ing lising magachamapan nimpumapan gi November gi tang amada officer amakhak leiraga yamna pikna haurakibani ngasidi department asigi award pa sanction post yankhai gi nipan hapchinduna major department on khanaba khanari district singda leiriba DIO sing Assistant Director gi brengta pukhalaga district khudingma ki ipau sing ningthina khomjin bamsung sarkar na paikhatliba thabak thoram sing miyam yauna ba thabak lokhatkani department asigi makhada mathauda kathoklaba paumi singi pension gi senpham hengakhre matanga chanaba khusukhulai amadi garina chingba hapsenduna hena phaba department ama ohenna ba khanari department asina miyam gi apam pam dagi mot khomjinduna sarkar da pirakpa pautak sing logani haiki Hojiki Sarkarna Singhaidi just to start with. Mashi district level hoga proper function toba honanaba. District level da Paikat Liba Sarkarna Paikat pa Thabak Singh Paikat Hanimba Thabak Singh Mayam public site gi suggestion toroka Mayam Punamaktu Sarkar da Madugi E Pau Yohon Biba Madunani Hogi governments desu Madugi mit napong Wigadoriba Mayam Punamak Singh si afaba phataba mayam Punamak Singh si sungsoi soidna public opinion si Manipur da leiba praja singna pibirakpa public opinion si sarkar gi nakongda notice da ai sungsoi soidna yaunana ba honabda achauba aidi mateng ama oiragani haidna ai mayam Punamak ki makhomda ai thamjari Kukichin Mijo group ki khwai gi chawba lawrok matungi kumai Good Festival harau tayamna mafam kya da pangthokli state level Good Committee ni sindana state ki thakta thorom asi ahan ba Manipur Rifles ki parade ground da pangthokli thorom aduda chief guest oina saruk yakhiba Deputy Chief Minister gaikhangam na kumai asina malem da leiriba miyam da nungsi chanaba wata padaba mandi amata oibagi wakhalon sandoktuna santi leiba malem ama purakpa oirasin haina paujel pikhi Tharam aduda Minister I Hemu Chandra MP Thangso Baite MLA TN Haukip Chief Secretary PC Langkunga ADG P Dongel amadi LM Khoktina chingba masak nairaba mioi kyana saruk yakhi Tharongi saruk ama oina Thanghup Kibgenbu chahi asigi kutpa oina lauthoki Unity through culture haiba thim da pangthokpa thoram adugi ayuki session gi president oina saruk yakhiba Minister Ngamtham Haukipna Matamgi awonba kaya lakcharabasu ipa ipu hangtaktagi chanaduna lakpa chanalon chaksing yariba makhai semdok loidabani cultural heritage kanduna thambagi tangai fadabat lei haiki jagoi isagi thoram kaya ga pangthokpa thoram aduda Minister I Hemu Chandrana matam amada Kukichin Mijo Furup khaktagi oina launaramba Good Festival asi ngasidi Furup asigi khaktagi oidre Manipur pumbagi khwaidagi phajaraba amasung chawraba kumai singi manungda chanba ngamle Kumai asigi nungi oiba wakhalon aikhoi maselgi marakta nungsinaba purakpa oigani asigumba festival pangthokpana state ki unity amadi
integrity purakpada hena mateng oigani haiki ISTV network na live telecast tawduna miyam da uhaliba amadi webcast ki matengna malem gi mafam sinba thungna yengliba kumai asigi ayuki session gi chief guest oina sarugya khiba gai khangamna kuki chin mijo amasung jongmi group ki chapchaba cultural heritage leijaramba si aikhoi khudimaki chawthok chaningai ni purup asigi oina di hauna lon amakhak leibana ipa ipu gi chana lon chat ngak pada mateng oiri akhoi pumba nungsi chanana leisi hairabadi aigi imung dagi haubatai festival asi wana su nom luraba matungda sembiba mapugi marik chumba mahai marong pibi bagi damak thagat pa phongduktuna pangthopak kumai makhalni kumai asi nungi oiba wakhalon nungsi chanaba wata padaba amata oibagi wakhalon adu miyamda fauhanbani lamdam asibu hena chawkhatnaba amasung kumai asi pangthokpagi nungi oiba wakhalon hena mapungfan ge hairabadi aikhoi khudimak wa culture sagatminaba mathau tai haiki aigi identity nganaba khoi honagadabani maduna akhoi leiriba laiminariba kangluk mayamase nungsi chanaba henanaba maduna akhoi amaga cementing force onaba honaba habase punamaki thodangni but to keep my house in order I should be a good man and a woman. I Malay Masigi, Natrakan Manipur the Ladiba, Prazasing asi, Nungsi Sanana, Ladiba, Asigumba, Apunba Saktam Masi, Maintain Todana, Layanaba, Honaba, Habase, Ihan Hanbadi, I Jum say in order to Tambatai. I family say in order to Tambatai. NDA सरकार ना सेंटर दा लैरिबा प्लानिंग कमीशन पुंगुट मुथत पन्नते शक्ति खरा लथोपनी प्लानिंग कमीशन की मकोक थोंबा ऑफिशियल सिंगा मणिपुर की चीफ सेक्रेटरी पीसी लंकुंगा गा ततना पाव फाउनरी हाइरी लोइनना सेक्रेटरिएट ऑफिस दा मियाम ना पेंदबा क्या लैबा दु हौजिक अहोंग बखरा लागले हाइरी हिरमसदा रिपोर्ट अमा इम्फाल की सेक्रेटरीट ऑफिस लेबा मणिपुर की चीफ सेक्रेटरी पीसी लुंकुंगा गा ISTB न्यूज गा अखनना उनबा अमदा महकना वाफम सिंह से फोंदोकिबने पीसी लुंकुंगा ना मकाताना फोंदोकिबदा मणिपुर की चटलिबा सेनबा चही असिगी एनुअल प्लान असि सेंटर की प्लानिंग कमीशन अप्रूव तौरमने मणिपुर सरकार की मखादा लेरिबा प्लानिंग कमीशन असिसु हौजिक मथौ तौरी मणिपुर प्लानिंग कमीशन अप्रूव तौदुना पाइकटलिबा प्रोजेक्ट अमदी अतै थबक थौरम सिंगी मतांगदा हौजिकसु लेतना कमीशन की अथॉरिटी सिंगा पाउ फाउनरी कमीशन असि मुथतपगी वाफम करिसु लेते हाइना चीफ सेक्रेटरी PC Lungkungana ISTB News the Funduki. Now, after this planning commission has been not functioning, I will not say abolished, it has not been functioning for the last 4 or 5 months. We do not have much problem as yet because our plan for 2014-15 had already been finalized. नाकलमरोमदा पीसी लुंकुंगाना मणिपुर की चीफ सेक्रेटरी हेक ओइरकम मतमदा सेक्रेटरीट ऑफिस असिदा मियामना पेनद्रिबा सि स्ट्रीमलाइन तौननबा होनगनि हाइकिबगी मतंगदा हौजिक करी अहोंग लेरे हाइना हंगबो वहंगदा ऑफिशियल सिंग अयुपुंग मापन मखाइ नंगननबा ऑफिस कानरे अटेंडेंस चेक तौननबगी दमकता बायोमेट्रिक मैचिन थमदुना वर्क तौरी स्टाफ सिंग डिसिप्लिन ngakतुना विजिटर सिंग मनिंग तुंगननबा इंस्ट्रक्शन पीब लेरे फाइल वर्क सिंग सुबदा करप्शन यावदना टारगेट फंगनन होनरी ऑफिस असिदा डेवलप तौननबा ऑब्जर्वेशन तौरी हाइरदुना सेंटर द यूपीए नत्रगना इंडिया सरकार लेरबसु मतम दुगी सेंटर की इंस्ट्रक्शन मतुंगिना फाइल प्रोसेस तौरी हाइबो वाफम चीफ सेक्रेटरी लंकुंगाना फोंदोकी The new government of NDA, I do not observe much thing as far as difference in dealing with the state government, Manipur government is concerned. We have been receiving whatever is due to us, and we have been pursuing all our development schemes. At the same time, central government, present government also is quite responsive to our needs, especially in the area of maintenance of law and order. And whenever we requested them just to come to our help, they responded very well. And I do not see any vertical adverse impact on our working after the new government has been formed in center.
STB Paugidamak N Ranjan Amadi Nauribam Phillips, Secretariat Office Imphal. Lamfel sana kaitel dagi Laishram Dhananjoy Koba Mioi Amana Office dagi Mayum da Halak Pagi Lambida Lamfel Radio Colony Quarter Maningda Masakhang daba Mioi Karana Sathina Puraba Matungda Sale Oina Lupalising Taratret Amadi Mangak Siba Lik Munkibagi Taudok Lamfel sana kaitel Development Authority na complaint Taurakli Taudok Asida Chenaba Mioi Sing Police na Tidok Piduna Matik Jaba Jairak Pibiu Hairi Paugi Maraktana Ten Babrik Amatang Lauzari DM College of Science ta ngasi United Social and Educational Development Organization na state level open math competition pangthokani hairaga competition silam dabadagi competition yawba lakpa mahairoi amadi mapa singna charang na bathokre ayuk pung 13 dagi nungthil pung 2 fawba chathagadaba competition asi yawnaba arapadagi yawna district kaya dagi mioi lising henbana laknaki candidate amamam dagi lupa cham yankhai loduna competition sinna honarabasu maram amata pidana khudakta yaithok lambada mahairoi amadi mama mapastingna matam manghalli amadi mahairoi singi moral hantha lehaina pendaba phongdokna rakhi class 3 dagi 10 fawbagi open competition asibu silliba organizer sing kona mafamadu da lakpada miyam changduna fuge tawbadagi police laktuna faduna puki Fongi senfam police tagi lauraba yagani hairambada guardian singna laubangamloi MSU head office kumba mafam amada yenbiu matungda asigumba thawong thoktanaba mari lainaba singna honabiu haiki pothok hena puthok si mipal tangum si haiba pamdamda tha ama chupna chathagadaba paujel puba khongchat ngasidagi haikuzam maning laikai community hall da hawdokre all Manipur Progressive Farmers Association sinduna Imphal West Imphal East Bisnupur amadi Thaubalda tha ama chupna chathagadaba campaign asigi mangoinana miyamgi khana nainaba mifam amasu pangthoke khana nainaba duda Yurembamgi Jila Parishad Member Samom Navakumar, All Manipur Progressive Farmer Association की President Joy Nongmai Them, Kamong Gram Panchayat की प्रधान इनाउबी देवी, Social Worker H Herozid Amadi, All Manipur Progressive Farmer Association की Secretary Finance H Ibohan Bimaitai ने चिंबा मियोई क्या नसर ग्याखी, कैंपेन असिर सिजनगदबा चेचाई अमदी अतई पोलम सिंगसु लौमी सिंगी लुचिंगबा सिंगदा यंथोकी, थौरम अदुग मरी लेनना Joy Nongmai Themna Chaukhapagi Mingda Low Singuba Yaba Mafam Kya Manghale Manipurda Apunba Low Ubaya Balam Hector Lak Ani Lerambadu Lak Amamakai Hantarakle Chaukhat Thorangi Tabak Sing Paikatpada Lofam Sing Nong Manongmagi Mangsilakli Basti Yeng Lagadi Nongmadi Manipur Miam Niraga Chabami Habadu Oiragan Haiki I Bodon, HS Bodon, the Asat Amaga, Himamo Puncho as he ordered far. Dai kadana aikoi lagu lejana aikoi lomi leina kari no salam khanabu ngamdana aikoi lagu maton da panga duka superfine panga kanga ai loke rising ai ganni lagu tigi poto kusin panga tabagi maram laga no I would say nashi lura thabok chilla lagu ki matam se dai kadaba pongir ore kami lagu maton tare aiba Nayamino Hogi Tandasa, Aduma, Wakal Roga, I go in a city, Chimakunto Setamder. Manipur Sahitya Parishad na mathang chahidagi Manipur gi sahitya da wari macha iba ama oina maming lairaba Nongthongbam Kunjamon Singi Mingda Nongthongbam Kunjamon Sahitya Mana Haina Mingthonba Mana ama piragani Mana si Nongthongbam Kunjamon gi loinabi Nongthongbam Ongbi Nandarani amadi macha sing katpani Manipuri sahitya gi machal ama oiriba wari macha singi lairik singi marakta singthaba yaraba lairikta mana si pigani Mana asida sel oina lupali sing tara citation amadi sol ama yaugani haina Manipur Sahitya Parishad na khangalagli marakta natin ba break amaga mugdagzari amuka na taram noksari Lions Club of Imphal Laimayol amadi City Hospital ani na khusam na duna cervical amadi breast cancer gi matangda awareness cum health game ama ngasi chingmairung da leiba City Hospital and Research Center da pangthokre tharam aduda Lions Club ki President KH Komati Project Chairman Dr. Bilasini Yauna Miyokana Resource Person Oina Dr. Kayana Saruk Yaki Breast Cancer ki matangda Dr. Bidumukhina Wangangki Project Chairman Dr. T. Bilasini na Cervical amadi breast cancer asi matau karam na karidagi ohelakpano haibasi nupi singna khangjinba tangai fade laina asina narabasu haujikti ningthina layengduna fahanba ngamle haiki madamada
मखोइना कैंसर सर्विस की ओरिजिन कोज की खंगमदे अदुबु हौजिकती चाखलपगी मतुनिना कैंसर सर्विस से अंगांग ओइनेदा सानि मसा ओइनेदा कोई ह्यूमन पेपिलोमा वायरस खाइबा लाइना वायरस से सिला के इन्फेक्शन तो प्रबोदी यूपीसी की लाइफ टाइम की सही नत्रगा याकई अदुमतनसिदा कैंसर सर्विस तो उपयाबदी सानसि लेगे निंगथौखोंग वार्ड नंबर 2 दा लेबा फैशन डिजाइनर बोबोचा लाइश्रमना नवेंबर की तांग तरुकता होटल इम्फाल दा रेड कार्पेट का लोइनना लमदम असगी मॉडल कुनमाथोइना फैशन शो अमा पांगथोकनबा सेम साखरे मसिगी मतांगदा ngasi मणिपुर प्रेस क्लब ता पावगी मिफम अमा पांगथोखरे मसागी चपचाबा स्टूडियो अमा हांगनबगी पांदमदा फैशन शो सी पांगथोकदबनी हाइकी मरुइबा पाव अमुका न पिजरी मतंगा चानबा खुसुखुलाई सिंह हापचिंदुना DIPR मेजर डिपार्टमेंट ओनखनबा होनरी हाइना चीफ मिनिस्टर ना फोंगदोखरे कुड फेस्टिवल न मालेम सिनम थुंगना नुंसी चानबा अमसुंग चौखटपा पुरकनबा पाउजेल संदोकपा ओइरसनु हाइना डिप्यूटी चीफ मिनिस्टर गायखांगम न फोंगदोखरे अमदी भारत सरकार न प्लानिंग कमीशन मुथतप नते शक्ति खरा लौथोकपनी हाइना चीफ सेक्रेटरी PC लंकुंगा न फोंगदोखरे मिलिंग ताबिरबसिंगबु अमुका न खुलमजै